Good afternoon, ma'am. Manipuri optional Bengali script नत्रगा Meitei Mayek script na igadra Meitei Mayek script se iba yadribra yarodrabra kano tawrabra adi iba tasena yadribra ko aduga Manipuri optional gi kari source pagani ka habadugi matang si video ma ina pudo lansari lumai channel ko ngasigi sidi Lairik takto natre ko Bengali Meitei Mayek Bengali script natra Meitei Mayek script ki matang na khara neinajage ko haidi Manipuri optional se Bengali script natra Meitei Mayek script ta igadra ko karamba na igani adu do clarify tawjarage ko sidi ado duga source kari source pa kadage habe dugi matang da su ko source tu su ai haizarage ngasi ko yengsi ngasi ki topic se script ko script Manipuri optional ni script se karino habe do mahana ni narani aduga Meitei Mayek script igadra natraga Bengali script igadra habe dugi matang na narani aduga book source ki matang na narani aduga loisalapada ai gi conclusion sa nga piragani ko yengsi koi gi Manipuri optional gi paper se actually kitang samlapa amada 2 paper ani leibo ko aduga paper ani se 250 mark oi ko 250 mark oi aduga 250 mark se ayamana husik phangnariba mark se ayamana 300 maya ko 273 272 IT dumain phangnai ko Manipuri optional sida aduga paper ani maki oina section ani distinct oiba section ani khak lai distinct oiba section ani sida section A da 1 2 3 4 haibna question mari lai aduga section B da na 5 6 7 8 haina question mari lai question mari sigi manung sida section A gi question 1 se ko aduga section B gi question 5 question number 5 siga masi ani se compulsory ko compulsory oina khungba doine ba aduga lemhoriba question taruk ko section A dagi question ahum amaga section B dagi question ahum amaga asidagi akoina question ahum choose tawdoini habadi section amadagi question ani choose tawraga amadagi na question ama choose tawba ko adumaina tawraga ngasagi compulsory question sina ngasagi question number 1 ga 5 ka sorani aduga compulsory oidaba koina choose tawgadaba question sina kano de question ahum choose tawdoisena ngasagi question number 2 3 4 aduga 6 7 8 question number 6 7 8 6 dagi khandoine ko compulsory oiba question ngasagi question number 1 question number 5 to grade di koina 10 mark pire ko aduga compulsory oidaba ngasagi question ahum koina choose tawdoiba question ahum dudi koina 15 mark 20 mark pi ko aduga yengasi question adugi matangda so aina ina grabani ko mamangda haidi sina taba video amagi mamangda syllabus ko UPSC syllabus ki haina ko aduda su yengbiro ai kano description kano daso hapsan jaramge ko description daso hapsan jaramge next koigi problem se la asi ko koigi main weba problem se koigi UPSC ki da zuzi main weba problem se kaino harakanda koigi question UPSC ki hanta ki 2025 ke question sida koigi Bengali script ta khaktang EU haina ko question sida haiba ko Manipuri Bangla Mayek ta pakhum igadabani haina ko sikatang hai aduduga koigi asisina koida chamam na hale kaino harakanda Manipuri script haidi Bengali script iduira ta sena maki Meitei Mayek ta iba sunya yadrabra haibagi question ama koida hangal lebo ko adudo ya hamada notification da thoi do kamaina thoke habda hana tang yengsi ko notification da UPSC ki notification da 2025 ki notification da thoi se koigi appendix 2 gi section 2 da ko sumaina ma lai note number 2 da for Manipuri language ko questions paper will be printed in Bengali script but candidates will be free to answer either
in Bengali script or in Meitei Mayek script haibnebako masijina tangning ise karino haragadi aikoina Manipuri language ki oinadi koigi question paper se Bengali script ta ko semgani aduduga ngasagi ibadadi aikoina Bengali script ta irasu yai aduga Meitei Mayek script ta oraga su irasu yai haibnebako adubu question dadi ngasagi UPSC na thadoropa question dadi Bengali script khatang hairami Meitei Mayek sa hairamde chakmana na ngasagi sigi Santhali harise Santhali language se masisi sidi yam kuirabani bako sam kuirabani moisu mogi question se Devanagari script ta print tawe aduduga kadoge harakanda ibadadi akoina Devanagari natraga old tikis da e haina mogi note su pi bako aduduna aina question je yengjarpa matamda mogi Santhali language se 2016 adaidagi adum Devanagari script sida adum print tawraga sumaina sigi notice se adum thoga lai bako sorry masigi script adum thoga lai ba aduduna kadoge harakanda koigi Santhali gi language kidadi koigi animak se adum ibe ai question paper da Santhali language su Devanagari script ta eu Devanagari script ta khatang eu haina adum haibuko but tawdabu old chiki language ta moidi iba haibadi ibadi yai old chiki language ta aduna akhoi Manipuri language ki sisu koigi Manipuri optional gi sisu aina sum khanbada ai Manipuri language ki su aina sum khanbada koigi Bengali script se Bengali script ta question de dum namani bo kai gino moi print tawbada Bengali script ta khatang instruction pi bagira di khangtre Meitei Mayek ta print tor oi Meitei Mayek ta print tor pase yamno haidi matam yam sangi do ba male bo ko haina bada or moi je sum print sum taw tor ta bo ha ya ba Bengali script ta dum print tor pa ya but tawbada bu koigi Bengali script also Meitei Mayek script ta iba ya ba sidi this masidi confirm tare ko masije haidi confirm tare meaning di ngasagi Santhali language ta su tore aduga aina RTI amasu thai ko RTI ama thaba matam sida ai RTI thama matam sida koigi RTI sida su hangba matam sida sumoina pakhong se sumaina piri ko habadi koigi ngasagi hariba appendix 1 rule of the examination of civil service examination where it has been specified under note 2 that the candidate will be free to answer either in Bengali script or in Meitei Mayek script haina ko sumaina haira avanina koigi masigi id RTI thaba sida su haira avanina haidi ngarang han thajabani ko aina RTI se aduduna Kari shu haidi jingnani ngai ka shu leitre bo ko koigi ibagi matang sidadi Bengali script amsung Meitei Mayek script ta animak ta dum ibe yare ba ko aduduga akoina previous question se kari maramgi Manipuri optional paper gi se Bengali script ta katang nama inon hangba matam dadi pakhum pirakte bo ko aduduna matam khara haidi hayeng matam khara changi do mali haidi Meitei Mayek ta print ta bose adu itara ga di akoi ibadi yare Meitei Mayek ne ibadi yare but tawdabu Bengali script ta ngasagi question jin namak torabani na koi kari do batai ko conclusion se kari tare ke hara kanda koi conclusion se answer gi script ibadi koi Bengali natraga Meitei Mayek script ta ibe yarani but tawdabu question paper di ko Bengali gi script ta khatang print torani aduduna akoina koigi what to do kari do batai Bengali script se koi khara tam batai ko pa ba thokna ba khatangi ko pa ba thokna ba Bengali script se tam batai Manipuri optional lo ba satra khudimak Bengali script se haina ba tambi ba ma changi ko Bengali script se masisina I Meitei Mayek to ra thadu haibadi na te patawdabu masisina what beneficial oidoini haidi ai Bengali script se tamningde khoningde adu si tamningde khoningde habado husi yaroi ko tamge haragadi koina
Bengali script se mapi Lairik koigi archives su dum phangi ko aduga to website sing su phangni mapi Lairik se se ma download to biro aduga internet ge dum source ge dum phangi ko aduga Bengali script se khara pa ba thokna ba tambiro ayamba Manipuri gi source aina ngasi talaka debiba Manipuri gi source man sing su Bengali script ta loina phangi ba duna pa ba phawudang thok taraga di Manipuri optional jam Meitei Mayek ta iza taraga su pa ba phawudang thok taraga di yamna line scoring high scoring oiba Manipuri optional subject ama oiba yani haina aina khanjai ko aduduna Bengali script se pa batang ko even na tabido ko pa batang ora su thopina ba haidi Manipuri optional lowi ba satra singna kana kona minasi ko aduga sigi akoina kari maram gi damakta akoi Manipuri optional se koigi lowdoino habsi matang da ya kano katang haizarake koigi Manipuri optional se chahi khudingi haibadi mi mayam ama lawi Manipuri optional kata na tab literature haise ko as a literature adubu literature se koigi mi lising ama lawba matamda around mi chaniyang khaidi ko around mi chaniyang khaidi UPSC se crack tawang ngami ko average ni ko average adu duga atay atopa haidi optional subject se literature na tabida geography longna bayawi history longna bayawi PSIR longna bayawi anthropology longna bayawi sociology longna bayawi moi the past of bugi chang haidi proportion da yenga rogadi literature subject lawbasene yam thin hele ko almost like 15 to 20% mo oiba moise ko aduduga geography lawdi 10% gumba ko aduga 15% 10% almost below 10% gumba ada am oiba ko tay atopa subject law taragasu aduduna Manipuri optional law ba habase idi literature subject se law ba habase optional law ba habase UPSC fawagi ID chance dum wangi ko statistically adum yeng aduga 2013 dagina 2022 fawagi topper jing se sigi topper jing se yeng ba matamda almost moi tara mu laiba matam sida literature law ba hai tare ko optional Manipuri kana Manipuri na tarasu ato optional law ba se sukematic yami haidi moi mari yawi se ko moi tara kun si moi tara ngam chung moi mari yawi ba aduna adagi Manipuri optional subject se pa bada koina kari gidam ta kanai hai taragadi koigi mains ki marks da optional subject na puri bam chang se kya no haragadi mains ki marks da total mains ki marks da optional subject na puri se 28% ni ko haidi optional subject se fasana kona taragadi koi 28.3% hai tare ko 28% mukti koi score to ngamne habidi meaning di kaino harakanda optional subjects na achouba kanoma haidi portion nama kallaga layeba ko aduduna koigi optional subjects na so focus pigadabani ko focus pigadabani aduga moigi ayongo kano singda topper singda yengma matamda koigi literature gi satra singse ayamana 300 score hena adum tawba ngami se ko 300 score hena adum tawba ngami ba wang score tawba ngami se asisina su ta emadudi kaino harakanda koi Manipuri optional se da su akoina kan hona taragadi 300 above ti adum score tawba ngangani aduduga akoigi ID percentage te yeng rupa matam da su aduduna haidi heng mains ki mark yam wang na phangma matam da yamna kana gani ba ko aduga ko Manipuri optional se akoina kari gidamak ki akoi lawgadri no haibado ai hajarge ko Manipuri optional se lawgadri ni kari gino haragadi akoi di masidi imalon ni ko Manipuri optional se imalon oibani na haibado so thugani ko adugi Manipuri gi ozana su si yeng doini ko Manipuri gi ozana su si yeng doini adugi su kara dum favor adum phangani material se su irai line adum phangi thidabagi wari ni ko material se ai uje hairakani mathang material se kana da phangpham to hairakani madadaida material tu gi matung ina koi pa do ni lyrics se ko aduduna material phangpham do ai irai line hairake yumda sum phammaga ko laptop natraga phone ama paraga material Manipuri optional gi material ayamba adum phangba ngapani ko panaba resources su yam de ba khamba Manipuri optional gi di habadi
question jiga hangakadriba question jiga natra aduga pagadaba resource jiga yamna yamde atai subject atopa haidi PSIR ga degi kari kara atopa geography ga yengnarura ga di panaba resource yamde aduga resource material sisu paisa iting ting dan adum phangma ngami ko yengasi source da koigi Manipuri optional gi source da kari kari legi haibadu yengsi ko Manipuri optional gi paper se paper 1 gi sourcing do ai haisara ge ko habedi language paper ko paper 1 da yawe se language yawe grammar yawe literature history Manipur da medieval ko ancient medieval aduga kind of modern ko folk literature yawe Manipuri culture the performing arts adagi Hindu syncretization aduga akoigi sana khona ba yawe ko sigi haiba mayam yawe mayam sing sigi magi source material sing matang haisara ke ko koigi language ki hoina akoina sot ganga se yam important hai ko ai sot ganga se kamaya access togani haibdo ai uchara ke ko sot ganga se yam important oi atopa accessory oina bharat tabani haiba website amasu leibani archive tasu adum phangba yai epao haina epao gisu ama website amsu lei sigi mayam sing sege koi language ki sourcing se phangba yai ko kudamoina language ta masai gi sot ganga gi se ai se desu uchare ise sot ganga se koina website che adum Google Chrome gumba web browser ma changa ga sot ganga se type taraga search tawiro search tawba matungda koina sot ganga sigi magi website thoksar ani ko sot ganga sigi website se da changbiro ko aduduga sot ganga gi website se da aduga makada scroll tawbiraga sidaista so all university haina ama yarise ko so all university da chatpiro aduga makada thibiro Assam University haina ama lerangani Assam University ko Assam University je thibiro Assam University sida nambiro Assam University se koina kari manang thi doino hairagadi Assam University se Manipuri department yawe ko aduduna Assam University je thibiro Assam University sida Manipuri department makada chingdabiro Manipuri department of Manipuri haina sunsho da yaram magani ko Manipuri department of Manipuri yawe ko sidaisa Manipuri department sida da tholakadui se sotganga harif se akoigi thesis paper mayam amagi akoigi repository ni ko thesis paper mayam ama hapchalaga thambam neba aduduna masidaisna akoigi research paper work akoigi oza sakna ba oza mayam gi makhada guide makhada akoigi research tawgi mayam na thagatpa research paper mayam tuni ko aduduna masidagi akoina source oina phang taragadi akoi masije ayamana Bengali dadi e ko English ta iba kharasu yawi Meitei Mayek ta iba kharasu adum yawdi yawre so adubu ama ayamana Bengali da ko aduduga sisigi resource yengbiragadi lansu lalaroi ko resource ko haidi thesis paper oirabnina atopa university ama muthi ko masai Assam University thigre atopa university da kogi Manipuri University se koina changaga kogi Manipuri University gi Manipuri department ka ko department Manipuri department se su kogi kano se Manipuri department gi makhada ko Manipuri department gi makhada kogi department of Manipuri to sim department of Manipuri gi makhada thesis paper around 189 thesis paper lay ko haiba 189 thesis paper se sisida akoigi ayamba haidi Manipuri optional gi resource ayamba adum phangani ko aduduga koigi kano se koigi Department of Linguistics sigi sotganga gi Manipuri University gi makhada Department of Linguistics ena masu leibani adudana koigi grammar gi resource mayam amasu phangani ko grammar gi ano resources mayam ama Department of Linguistics makhada ko aduduga Department of Linguistics gi makhada jo thesis paper 76 ena yawi ko sising se yengbiraga ado mayam na sigi sotganga gi resource ai je thibam khangdre haraga so aingonda ai gi Telegram channel da yawbiro ko Telegram channel ai loirak pada pirake magi link kari kara description box so hapsarange adu daida changbiro ai pd kanoma word file ama
link ka loina na one file ama magi syllabus wise ta khanto ga thamni bu ko adu do ai share tau sarake ad haidi search tau na bu thina bu wana da na sina grammar gi ni sina kanu gi ni section A gi ni sina section B gi ni part 1 gi ni part 2 gi ni paper 1 gi ni paper 2 gi ni ha bu do ai pasan haidi sinto ga thamjare bu ko adu do ai telegram channel da thagat charake telegram channel da gi download tawbiro second subada koi gi bharat tabani website chisu koi gi lairik koi gi kai haini sisu government gi website ni ko sisu koi na sina lairik oi ngasai gi da thesis paper ni ko sisina lairik oi bharat tabani website sida changbiro ko bharat tabani website sida changaga koi na manipuri haina thibiro ko manipuri haina thibiro manipuri gi lairik mayam ma thola ani dictionary dagi culture gi oiba lairik language ki oiba lairik literature gi oiba lairik mayam ma thingrani lairik apa lairik ko sigi lairik sing su asoiba arama yaudra state government accept tawraba lairik ngakani ko aduduna sigi lairik sing paage haragadi akoi login tawba madi changi bharat tabani da akoi sign in hana tawbiro sign in tawba ise akoi google account amana dum sign in tawba yai ko aduga sign in tawbiro OTP kari kara accept tawbiro nambiro aduduga bharat tabani da sign in tawraga masigi lairik sing online da dum paaba yai ko aduduna masigi lairik sing su akoi na source oina dum sisinaba yai ko ngasai manipuri option gi ko next koina koigi next archives sida koigi archives sidi koigi akhanaba resource khara khatang phangi ko loina makte ama phangde archives koigi ari ba lairik yam phangi like khwarapam chawbugi lairik kumba ko adugumba khara phangi adu sumaina type tawbiro khwarapam chawbugi lairik haraga archives haraga types tawbiro aduga archives ta lairik adum phangani download tawbusu yai ko download tawbusu yai magidi pdf se download tawbe yai but tawbadu lairik se ari banga to oina phangi ko aduduga aina sida download tawri sidi manipuri grammar gi lairik amani ko ms ni ngombagi adugi lairik se aina download tawraga koina save tawsalaga thamo sida archives ta dum thibasu yai ko aina pamba lairik to type tawbiro archives phangdabasu lairik su yawani adubu proverbs kumbagi lairik kumbadi ayam dum sida dum phangmani ko proverbs pramam panthei adagi sairing iba agang halgi lairik kumba ko adugumba ari ba lairik khara de dum archives su dum phangi ko aduga mari subada e-pau sena kadoga harakanda article mayam ama manipuri gi article mayam ama iraga thamba repository amani ko masisina akhoi Meitei Mayek ki gumba ko Meitei Mayek ki gumba gi Meitei Mayek chakhalak gi article gumba natra haragana kabi gi analysis gumba adagi aibigi analysis kumba adugumba khara adum phangni masijo akoina e-pau.organization org da changaga manipuri ana type tawraga nangna thiningi ba poto news ngatani ko sidi aduduga masisi seasonaraga akoina henba value addition tawba yai ko manipuri answer writing da ko aduduga adum masi edi search tawbiba browse tawbiba dum yai ko masisu afaba adi yamna phajaba source ama khangni ko okay aduga aikoina grammar gi oina ai gi oina di grammar gi se lyric se kwai base lyric se kaino harakandi akoigi oza chungkham jaswanta singhi manipuri grammar masi pauna ba ja da ju phangangani ko aduga english Meitei Mayek ta iba dum phangam de ba male aduduna masi je amtang leibiro asijesta ayam lo yawrani ko aduga akoigi matida supplementary oina pc thaudangi remedial grammar ko manipuri grammar sisu Meitei Mayek amsung Bengali da animakta dum phangangani pauna bazar da ko asije adum leibiro grammar gi oina di masidagi paraga dum kafi oirani any question ase hangakpa question kudimak sida loina yawgani ko mamang saida hangiba question kudimak sida loina yawgani manipuri grammar gi di sidagi dum papiro adagi literary history of Manipur gi disu akoina shotganga dagi paaba yai bharat tabani da yam yawbani ko archives da su yawrani e-pau gi da su yawrani aduga central library Manipur state central library da lupa 30 ra kulla kaino piraga form ama lobiro ko card to free da sabiro aduduga Manipuri gi lari ari ba mayam mas Manipur state central library da leibani ko card to saraga numit 30 ni gi waiba yabani ko waibiro ai su lyric mayam ama wairi
maning do utcher ke ko ai lang asai mama da su photo kra utki bedo adu do Manipuri State Central Library de ai wiser pa lairik nga tani ko masi se BJP Bhavan adugi hek nakanda dum leirabani ko electricity department ko adagi kasampat junction yo adudagi kitang chakhat di kano kasampat junction dudagi oirom na kitang chatlaga ko aduga Manipuri University Library masidi changba yada ba haina su lei ko Manipuri University Library sida changba yaraga di fare changba yaba mi leiraga di haina raga dum changba su yai wai lairik to wai raga dum Manipuri University Library gi manakta xerox center ma leibani adugi xerox ta dum adum xerox ta su yai aduga mogi xerox center du da su akogi UPSC gi Manipuri gi option gi material lari ari ba mayam ma su phangmani ko moidudagi print holaga moidudagi para su ai ko Manipuri University gi he nakanda Manipuri University gi oi thamba side ta koigi xerox center mayam ma leibani ko aduda su adum resource adum phangmani ko moida su kaka du asigi leibra khotbra adum hangaga Manipuri gi lari ari ba adum asidagi adum phangba su ai ko aina paning basing do ko okay aduga Manipuri culture gi matangda koina short ganga degi ayam adum phangani ko ayam adum short ganga se ayam ba resource phangani Bengali pa thupiro Bengali pa thoga short ganga se degi dum Manipuri culture gi matangda article me ama leiramani ko aduga Manipur State Central Library degi su lairik me ama leiragani Manipuri University gi library degi su ka aduga folk literature gi oina di short ganga da paigai lei ko but tawadabu na short ganga degi panindre hairagasu kogi oza doctor oina ibo chau singagi folklore gi bigyan haina ama lei ko adusi da su lairik mami sami mani ure masigi lairik se leibiro se dum phangni Meitei Mayek ta print tawraga adudo leibiro aduga adudagi dum pabiro ko aduga paper 2 mula se paper 2 da chalise all Manipuri medieval Manipuri literature gi ariba lairik khara lairik moin punna nipan ko poetry epic drama novel wari macha wari ko masigi se ayamana masigi resource ti ayamana ai hujik tawribni ai poetry gi ai English ta type tawraga ai telegram channel da so ai YouTube video da so loi thagat khrabani adagi waring sing si so ai para ga loina mo ta ko loi grabani ko ado hujik si epic kana tawri ko ado mathang ai tawjarake na budi khanjari ko aigi kano channel dagi so amba resource dum phangagani paper 2 gi amba adugo mayam na self oina tv gi haraga ai mathang haisarage ko all Manipuri literature gi di akoi gi masigi handokpa lairik ni ko masigi handokpa lairik doctor oza doctor mangang sa thodam achau gi lairik Manipuri sahitya gi salon ama 19 suba chai cha phawgi matamgi asisi lairik se leibiro masidesta masagi all medieval Manipuri literature gi handokpa lairik mayam jing se loina ma yawra magani masigi lairik se kanoda adum phangagani ko Meitei Mayek ta loina ma phangabani sise Pauna Bazar gi Governor Road ki heng maning gi do adudaida dukan mari manga mu leirabani ko Rajesh bookstore adugi adu bookstore Manipur bookstore kaina leirabani ko aduda loina mak phangani Manipur Sahitya Parishad phangdraga su Governor Road ki maning gi Governor gi heng maning gi lambe duda dum chalaga Manipuri gi dukan sing Manipuri gi lairik duamba dukan sing to hangbiu phangdraga su masi karam kanda phangani masi se print biu khotbiu ariba lairik laibe copy lerega di hayo moida hapta manungda dum print tor halakani ko adumaina print biu ko lairik kaino dagi oiraga su adagi lairik sing se ko adubu lairik sing du di phangani lairik oina pa bagi di Manipuri all medieval Manipuri literature gi lairik oina pa ba dagi di handok ba je oina pa ba ne hena kanagani ko lairik tu di lairik oina pa ba matam da di koina gyan su ta tar ko adu ka handok pa lairik je oina pa bi taraga di madudai analysis to bi taraga di hena phangani aduga magi analysis short ganga da su analysis mayam ma phangi ko all medieval Manipuri literature gi se aduga Manipur State Central Library da su lairik mayam ma ai thengnare ai mayam ma wairi aga pare ko Manipur University Library da gi su ai lairik khara dum wairi aga pare adu su dum yengbiu ko aduga
poetry, epic, drama, novel, wari macha, wareng ko sigi lyric mayam sing se sidai sai na kara ujjari jini ko sigi lyric sing se ayamana aina luin leizagi ba ngatani kano dagi pauna baza gi maning dagi mayam su laibiyo ko pauna baza gi maning gi husiki lyric yom bamduda aduga loina adudai loina phangani ko higher lyric sing se ko aduga pabiro sigi lyric sing se poetry gi epic gi drama gi novel gi wari macha gi wareng gi ko aduga sairengi se aingonda su copy phangani ko wareng da su aingonda gi copy phangani wani macha su aingonda gi copy phangani aigi telegram channel da lakpiro aduga adum copy phangani aigi telegram channel natra haraga so atopa telegram channel khara su lei ko haidi ari balari yauba telegram channel like kangma ta ke ari balari manipuri literature optional ka na telegram channel khara su lei bani adu natra haraga na aigi isagi channel hai tare ko luma hai channel husik aina video thagachari se sidaista adum lakpio telegram channel da su whatsapp group da su ko whatsapp group sa adum hangabani join tokshan biro numi khudingi ai kano su thagale haidi kogi kano newspaper analysis su thagali bani ko numi khudingi aduga pau phangning ba leiraga su luma hai youtube channel kano instagram leibani ko adigi facebook su leibani ko adigi telegram channel da su khoi direct message adum thabirak pa yai whatsapp group da su adum direct message thabirak pa adum yai aduga any study material darkar leibado aina share tawa ngamboi taragadi ai loi share tawsage aduga manipuri optional gi natre haragana aigi channel sigi matanga natre haragana any UPSC gi haidi UPSC preparation aisu tawjari bani na ko dugi matang nan naina ningba leiraga su aingonda message thabiro aingonda contact tawbiro masigi di sida isda matang size na aigi kano solution sarage video solution sarage mathangi video da muk thengnarase. Thank you so much. Have a great day ahead.